आकाशवाणी इम्फाल Ngangbam Nganthoi na pau pajari ahanbada maruoiba pau Manipur da COVID ke anoba case 183 thengnabaga loinana apunba positive case ki masing 16,636 sure Mukhyamantri N Biren na hayang Senapati Jilla da tongan ba project kaya marum sanggagani amasung jatra hongani Pradhan Mantri na hairi mobile technology gi mateng na COVID-19 gi laiset manungda khunai asigi lairaba amadi awana taraba kanglub singda tengbang piri Haksel Mantri Dr. Harshvardhan hairi COVID-19 gi vaccine puthoknaba honabada Bharat mangjil thaba leibak ama oiri amasung leibak asida COVID-19 gi active case ki sang apunba positive case ki sada mari gi makhada leire Leibak asina malemgi laisat oiriba COVID-19 gi mayokta punna amata oina lan thengnari lamdam sigi miyamna sakhangnaraba miyoy kyana sulan phamasida mai paknabagi damak Akashvani Imphal gi ipau gi khuthangda mipum khudingmangna araiba thawang ahum face mask uppa amaga phut taruk lapnana leinaba mai min amadi khusa toina hamdoktuna tarutana na thamnaba apil tawri Manipur gi saknairaba film actor amasung saisakpa Boniam Thokchomna COVID-19 dagi ngakthongnaba miyamda apil tawraduna hai Miyambu Boniam Thokchomna khurumjari Hojik phawgi oina COVID-19 gi vaccine puthoktriba maramna laichit asidi ngakthoknaba amata ngairaba pambaidi section bahaibisina oiri sarkarna laichit asi thingnaba honariba sigi mathakta aikhoi pumnamaksu bhab taminaduna laichit asidagi ngakthoknaba tangai phadaba niyom ahum asi ngakna chatminasi maram aduna aikhoi khudimangna yumdagi mapal hek thorakpa matamda face mask soiduna ublasi sapo natraga hand wash sinaduna khud sa sengna hamdoklasi amasung mi amaga gi marakta phut tarukki social distancing thamlasi section bahaibasina isa aikhoigi nusireba imung manung amadi miyambu laichit asidagi kanba soidana ngamgadoribani miyambu amukka na khurumjari Haujik mapung oiba pau Manipur da COVID ki anoba case 183 thengnabaga loinana apunba positive case ki masing 16,636 sure Raijagi COVID-19 Command Control Room na ngasi numidang wairam thokiba zero lamada hai Manipur da haukiba pung kunmari da miyoi 158 naba phaduna discharge tawkiba galoinana COVID-19 na nabadagi phakiba migi masing 19,636 sure naba pharakpagi sangsa da 38.83 ni Haujik active case 2,538 leiri haukiba pung kunmari da miyoi ani sikhiba galoinana COVID-19 positive oiba sikhiba migi masing 338 sure Mukhyamantri Nongthombam Biren Singh na hayang Senapati Jilla da tongan ba project kaya marum sanggagani amasung jatra hongani Senapati Jilla gi mini secretariat complex da video conferencing gi khuthangda pangthokadaba thorom aduda Mukhyamantri na project nipan sanggagani amasung project mangagi na jatra hongani Thoromda Raijagi Mantri Mandol gi Mantri Singsu saruk yagani Raijagi Mantri Mandol gi mifamsu hayang Senapati district headquarters ta pangthokani COVID-19 gi laichat na maram oiduna singi lamda Mantri Mandol gi mifam pangthokpa matam khara lepluraba matungda amuk hana singi jila singda mifam pangthokna Raija Sarkar na warep laukhibani hayang pangthokadaba Mantri Mandol gi mifam asida Pradhan Mantri Street Vendors Atmanirbhar Nidhi PM Swanidhi amasung Mudra Scheme singi jila singda susana hanbagi matangda khanagani Aikhoigi Senapati Paumina hai mifam asigi damak sem saba loire mangjauna nangak senbagi akanba section thorang lokhatle Tourism Mantri Oinam Lukhoi Singna Nambul Turen Kannaba Punna Hona Minanaba Miyamda Apil Tauri Save Our Rivers, Save Our Soul haiba theme da Nambul Turel da pangthokiba Miyamda bhab tahanabagi campaign gi boat rally lamthabagi thoramda Mantri na hai Nambul Turel asi Raija sigi itihas ka sagonariba maruoiba Turel amani Turel asida amor akai langthaduna mosin handanaba su Mantri na Miyamda Apil Tauri mangna hai Raija Sarkar asina lamda masibu tourism gi lamda saukhat handuna lam koiba kaya gi pungning singsinba ngamnaba akanba thabak paikhatli apunba Manipur matam isai kanglub amekna sinba thoromduda Tourism Corporation of India Manipur gi chairman Muhammad Asabuddin Tourism Director W Ibohal Singh amadi amiki president Sagolsem Tijendra Singh su saruk yakhi Social Welfare Mantri Okram Henry nangasi Chief Minister gi sotharaba singi tengbang CMST gi makhada mimanadraba miyoi singda sel gi tengbang yanthokre senpham sing adu direct benefit transfer DBT gi khuthangda beneficiary singi bank account singda hapsin khibani Social Welfare Vibhag nangasi beneficiary 3,333 sahi asigi April dagi August phawba
tha mangagi senpham lupa 8,700 CMST gi makhada phanghalle beneficiary 3,463 tana February amasung March thagi lupa 3,000 aduga beneficiary 353 dana July amasung August ki senpham mamang thada pikhi Thauramdu da wangang bada mantri na hai Mukhyamantri N Biren gi lamjing makhada hojik paliba sarkar asina Rajya sida awanba puraktuna pumnamaki chawkhat hanaba thabak paikhatli Sericulture Mantri Awangbo Newmai na ngasi Thaubal Jilla gi tongan ba mafamda leiba seri farm sing da satuna yengsinkhre khongchara duda paumi sing da wangang bada mantri na hai sericulture gi beneficiary oiriba lomi sing gi honaba kanba maong ubada mahak apenba poi mang na hai Rajya gi sericulture gi project sing na hojiki mirol da thabak phanghanba tanatana lakliba mirol kya da su thabak piba ngamgani thabak ningthina tawba lomi sing da mahaki bibhag na mana pigani haina su mantri na phongdokhi mantri gi khongchara duda MLA P. Brojen, Sericulture Director S. Kunjakeswar na singbasu yaukhi. Kendra Sarkar na handak puthokiba lau singugi anoba ain sing adubu yaningdaba phongdoktuna kaukhiba Bharat Bandh gi saruk ama oina ngasi Rajya sigi tongan ba mafam kyada apikpa rally kya marum sinki. Manipur Longmi Loop ki Secretary na thokpa cherol amada ain sing adu chana handanaba sudabi tauri. Ningtham mahi maronggi oiba campaign ama ngasi Lok Sabha gi MP Dr. R.K. Ranjan Singh na Bisnupur Jilla gi kumbida hudokre Thauramduda wangangbada Dr. Ranjan na ningtham mahimarong ningthina puthoktuna longmi singi senthok henggerhanbagi khudongchaba kya leiriba dugi matangda panki mahangna longmi singda handak kendra na puthokiba lau singugi bill sing adugi matangda sugaina khanghanki Rural Educated and Employment Youth Development Organization amasung Gram Vikas Manipur Prant na ICAR Research Complex Lamphel gi makhada sinkhiba Thauramduda Longmi singda ningtham maru marang sing amasung Kisan Credit Card ki ATM su yanthokhi. Akanba yuar habagi matangda Rajya thaki mock drill exercise amang asi None Jilla gi DC Office Complex da pangthokre. Rajya gi Relief and Disaster Management Bibhag na sinba thoramaduda NDRF ki personnel singna khudongthiba tholpa matamda karamna section thorang paikhatkadagi haibagi matangda utkhi. Thoramduda Jilla adugi Deputy Commissioner Sri KS Robert Official Singh District Level Officer Singh Village Authority amasung Civil Society Organization singgi lusingba sing saruk yakhi tabiriba pawasi akasbani Imphal dagini Pradhan Mantri Narendra Modi na hairi leibak asida digital gi oiba masang mathum marang kaina lei amasung mobile technology gi matengna COVID-19 gi laichat manung asida khunai asigi lairaba amadi awana taraba kanglup singda tengbang piri mangna hai Mobile technology ki matenga loina na Bharat na malem gi khwaidigi chawba COVID-19 gi vaccination drive haudokani. India Mobile Congress ki mari suba edition da wangang bada Sri Modi na hai Bharat macha lakya da dollar lakya gi khudongchaba sing phanghali amasung mobile technology gi matengna cashless transaction lakya sathari. Bharat sibu telecom gi khusu khulai sing design tawba amadi sabagi malem gi oiba hab ama ohenaba punna honaminasi haina su Pradhan Mantri na hairi. Pradhan Mantri na hai Mobile phone sabagi lamda su Bharat asi chauna mai pakle amasung malemgi miyamna khwaidagi pamnaba amasu oiri mangna hai lagliba sahi ahum asida lebak asigi khungang khudingmak high speed fiber optic cable na samnahanaba sarkarna thabak paikhatli lebak asida mobile amasung internet connectivity gi lamda chawkhalakliba asida nungaiba phongdokladuna Sri Modi na hai lebak asida mobile phone koti chamagi mathakta sizinari amasung koti 75 romna internet sizinari mangna hai Internet sizinariba sing asigi tangkhai amaromdi haukiba sahi mari asida hengalakhibani Telecommunications Mantri Ravi Shankar Prasad na hairi COVID-19 laichat ki khudong thirba matam asida digital technology amadi virtual communication ki kanabadu mapung phana uthokpa ngamle India Mobile Congress tangasi video conferencing ki khuthangda wangang bada Sri Prasad na hai lebak asigi khungangi panchayat lak ani makhaida high speed broadband na samnahalle aduga khungang khudingmaksu optical fiber na samnahalagani Desamna RIMS Jenims amasung Siza Hospital gi blood bank amasung transfusion unit ka khusamna duna tha sigi kunthra phawba pangthokadaba humbudra humdoi suba mega blood donation camp ngasi RIMS ta hudokre camp asi lagliba January 3 da pangthokadaba Desam gi 18 suba foundation day ga mari lenna sinbani Mumbai da pangthokpa 8 suba Mumbai Short International Film Festival 2019 da documentary film gi kanglupta Borun Thokchong gi film I Rise na Best Documentary gi award phangle Saknai Rabi boxer Laisram Sarita Devi de yumpham oiba
minute yankhani sangba documentary film asi National Award fanglaba filmmaker Borun Thoksomna direction amasung cinematograph tauraga film division na puthokpani. Nongso Bangla da pangthokiba Tagore International Film Festival dasu film asina Women Outstanding Achievement Award ki Best Film takibani. Drug ki mayokta sangsinba khongjang da laikhidraba Manipur Police ki Inspector L Premsan gi loina bida Thobal Police District na lupa lakh ama lising tara gi sel gi tengbang pikre senpham adu Thobal Police ki SP Dr. S Ibomsa Singh amasung Additional SP Ops Sasidananda Soibam na khusinakhi. Thabaktagi pothakraba Inspector General of Police Moirangthem Santi Kumar Singh masagi anaba amadagi ngasi Siza Hospital Imphal da laikhidre masagi sahi humbudra sukre. Moirangthem Santi Kumar Manipur Poni yokhatpa amadi Sagol Kangjaina singba sakhothanaba honabada sauba thodang loramba misakni. Guwahati High Court ki judge oiramba Justice Haubam Kamini Kumar ngasi laikhidre mahangna khanghaudana laikhidabada Manipur High Court ki Chief Justice amasung Justice Singna lusingduna video conferencing ki khuthangda awaba phongdokhi. Laikhidraba Justice Haubam Kamini Kumar judge oidringai gi mamangda Additional Public Prosecutor oirami Manipur gi khwaidagi liraba Law College LMS Law College da part-time oina thabak tawrami. Maha Guwahati High Court ki Additional Judge oina lising machamapan merfudra taruk lising ani ahum phawba thabak tawrami. Akashvani Imphal dagi pau tabiri. Kendra ki Haksel Mantri Dr. Harshvardhan hairi COVID-19 ki vaccine puthokna bahonabada Bharat ase mangjil thaba leibak ama oiri. India Portugal Technology Summit lising ani kunda wangang bada mantri na hai leibak sida hauji COVID-19 ki vaccine kunthrarom puthokna bagi damak tongan ba sangyang gi thabak sing thak singda leiri. Makhoi gi manungda ICMR amasung Bharat Biotech collaboration puthokadaba Covaxin amasung Serum Institute of India gi Covishield ase khwaidagi advance oiba stage ta leire. Vaccine animang ase hauji clinical trial gi phase 3 da leiri. Makhoi gi trial sathabada Indian Council of Medical Research su yausili haina mantri na makha takhi. Leibak sida COVID-19 ki active case ki masing leptan hantharakpadagi ngasi active case ki sang apunba positive case ki sada mari gi makha da leiduna COVID-19 gi lanthengda singthaningai oiba tangkak ama yaure. Apunba active case ki masing lakh 3,000 oibaga loinana positive case ki sada 3.3 khaktamak active case oire. Hauki ba pung kun mari da leibak sida COVID-19 gi anoba case 13,563 thengnakhi. Masing ngaranga yangnabada sada 18 gi sangda hanthare. Hauki ba tha amaro masida nongmada COVID-19 positive oibagi sang 50 gi makhada leirakli. Hauki ba pung kun mari da leibak sida COVID-19 naramba miyo 38 naba phakhi. Hauki ba numit 13 ni da leina asigi anoba case tagi phagalakbagi masing na helakli. Haujik phawbada punna miyo lakh 38,000 COVID-19 narambadagi phagalakle. Naba phagalakpagi sang na sada 39.5 yaure. Marak sida hauki ba pung kun mari da leibak sida COVID-19 gi sample lakh 10,63 hena test tawkhi. Masiga loinana haujik phawbada test tawkhiba sample koti 13,49 yaure. Kendra Sarkar amasung ICMR na test tawbagi infrastructure faghathanaba kanna honari. Leibak sida nongmada COVID-19 test tawbagi sang lakh 15 yauduna mipum khudingmak laina COVID-19 test tawhanaba honari. Haksel Mantraloyna hai test tawbagi sang wangkhalakpa sina leina asing alingai da khangdoktuna layengbagi thabakta kana hali. Loiselakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khutsa amadi mai mi taru tanana thamba haiba samba thawang ahum asingak na chatpinaba amuk hana ningsingjari. Aroibada maroiba paw amuk hana. Manipurda COVID ki anoba case sa mahbudrama thoi thengnabaga loinana apunba positive case ki masing 13,633 sure. Mukhyamantri N Biren hayang Senapati Jila da tongan ba project kaya marum sangagani amasung jatra hongani. Pradhan Mantri na hairi mobile technology ki matengna COVID-19 gi laichat manungda khunai asigi lairaba amadi awana taraba kanglupsingda tengbang piri. Haksel Mantri Dr. Harshvardhan na hairi COVID-19 ki vaccine puthoknaba honabada Bharat mangjil thaba leibak ama oiri amasung leibak sida COVID-19 ki active case ki sang apunba positive case ki sada mari gi makhada leire. Paulo Jare.